बर्थडे पार्टी नुमित्तुनी यांगोई सनादो मयुमदा हल्लगे हाइदुना वाशरूमदा चंगलुरगा ममाई ममित्तु दस अब्तौबा लोइरगा थोगलकपनी कैफादो मसा हाइरी मंगोलोमदा चंगसिलकपदुदा वाशरूमदा अमुक चंगसिनगे तौबनी अदुबु नंगहौरमदे कैफाना मखुद खुदांगदुदा पाइरगा मफम अमदा पुरगा लाई यांगोई सना महाक्सु फनकन्ना मुक्ननबु होटनबनी अदुबु खुद पाइचेना पाइसिनख्रदुना नानथोकपा ngamlamde यांगोई सना कपलगा थादो खुची तंगमबिने अमुक हाइबिनी थादो हाइबने कैफागे मखुद खुदांगदुदसु मयाना चिई कैफा चैना फावरदुना फत थादोकलई यांगोई सनादो चटलहौगे तौबदु नंगहौरमदे यांगोई सना ज्ञान तादना लैरिबा कैफादा ngayhak yengamlaga famungdagi tapna kumaaga यांगोई सना थुना का अदुदगी थोगलकले कना कना उहावी हाइना कोयेंग येंगी अदुगा थुना थोगलागा मयुमदा हंदबी हॉस्पिटलदा ओइना लाक्लमी मागी का हेक यौबगा यांगोई सना लैमाइदा फम्मगा मखु खुरुदा ममाई लोचिलगा पेना कपथोगलमी कप्पा याबा कपलुरगा मपीदु फट फट तैथोगलगा बाथरूमदा चंखी मथंगी अयुक्ता कैफाना ममित पांगलकपददी मनाक्ता मी अमत्तदी लैरमद्रे अदुबु नुपीगी सना नामा अमखक मोन मथक्ता तारगा लैरम्मी मदु पाइशिलगा होटेलदुगी सीसीटीवी कैमेरा येंगबा हाना चंगलुई अदुबु माना ngarang लैबा रूम सिदा लैबा फ्लोर सिदा पानबा कैमेरा दुदी यारमद्रे उपाय लैता कैफासु थोगलकपनी यांगोई सना हौखिबा नुमित्तुगी थौदोक्तु निंसिंग मची मची मंगमंगदना लैबदु उबदा तोमथेन चंगसिलक्तुना हाइरई चेयाय कैदोरगे नसा नुंगाइत्रबो यांगोई सना खजिखंग नोकलगा कैसु तौदेदा सिदैदी नोइस अमुक चटख्रनी पुंगचिक अमुक चिक हौरनी फोन अदुम तौरकनीदा चेयाय अदो ngasidu ngayhaktang koirusiro चे चौबीदसु हाइरुगे नोंगमदा संगनदबनीना निंगथीना वारी वाताई सानबसु फंखिद्रे यांगोई सनासु मयुमदा सुम लैसिनबदु पामद्र माले चटपदु यारई तोमथेनसु मचे अहन हाइरुखिगे हाइरमलगा थोख्रे यांगोई सना मागी उपुदु हांगलगा फनेक अमा टॉप्स अमा फी अमा लौथोरई फीदु होंगबा लोइरगा मिंगसेल मांगदुदा चंगसिलगा फम्मगा याम का हेनदी नत्तबी खजिक केरगा बेगदुगा फोनदुगा पाइरगा थोगलकले तोमथेनगा मचेगसु लोइरदुना थोगलकले असुमना तोमथेन कोनुंग कांग हाना खोइरमुसि हाइदुना लागले लाई खोइरम्बा लोइरगा थोगलागा किहोम चाबा अमुक चटचेना लागले यांगोई सना अचिकपा लमहांगदा लाकपदा फंगलिबा असेंगबा नुंगसितुदा मसासु इतेक तेखलकपगुमना तौरई किहोम चाफमसु यौरे तोमथेनना हेक याददना फोटोसु काबले नोकनिंगबा फाउद्रबसु माइथोंगदा असेंबा मिनोक अमदि लैतेंगलई अदुमना लैरिङै करोमदगिनो रोबर्टो संगसिलक्लगा कौरई ngasidi pura nupi malame hais kaino haurabra nangi karando kana kana la inangde chatminaba yabidi leitramnina yaba goina la edana nangno podu natro bakhang pharine pharabani khangdaba mina nabung hairakpasu yawrbani hoine phiba murti sinani ne thaina ekhoigi convocation matamduda ukibadugadi yam satina khenarame koire kaino adudadi ma class 12 kada ngairamkhini होइने एखोइ से लिरेने को काउरगना मिक्सल मनाक्ते हेक हेक चंगो निंगसिंगदबनी यांगोई सनागी वादुदा रॉबर्ट तो नोक्थोरई होय नंगना हाइरबनिना तौबा तारिदना अदो किहोम लेबिगे लाओ यारनिदा रॉबर्ट खैचेनेसु लैरे इचेनेसु लैसनो अइनेसु लैबे याइ कैनो मीना नुंगाइख्ररोय खंदुना अमा अनि लैहल्लगा थेंगजिलई चटलमगे हाइरमगा हलकले यांगोई सना होइगी गाड़ी हेक थौखिबगा रॉबर्टा ममानबसिंगदुना हाइरई हौजिकिदरो नंगना वारी हेक हेक साबिदो होइमी अदुम याइने नंगदसु चानै थोखे हाइजिलोदना यादबा म याविने अदु ओइरगना नखोइ बाबुंग होइदा हाइरोदना होइने अदुना फरे अइना हाइकै खनबु खलुदे सिगुम्बसिदे खोइगा तानगदब को होइने गुरुआ यांगोई सनादो मयुमदा नत्तबी हॉस्पिटल दा ओइना लेहौरमी
Cabinda changdringai patient singdugi manakta check laklammi. Aduga thoklaklaga magi room to the lakli. Nurse nupi amana. Doctor, chakti kamai tawbuno? Semurano, ay kaya chaning boydi. Namidang chara hinbadu nungaygadra. Yani. Nurse nupi duwa makha taramdre thokri. Yangoy sana awaba khaningdabagi masana masabu thabak aduki matik chilhanjarami. Thabak pung loy loy bada ahingi pung amarom taraga layramli. Tummage haidana tawbaga mapandami amana na hebagi makhol tarakpaduda mamay laythoga yengai. Yangoy sana magi wakal na oiramgadra khanna changi tawbani. Adubu yamna nakna tarakpaduda thongdu phat hangdoklaga thoklakpadadi mi ama khuru kullaga mabukta pairaga layrambaduda yangoy sanana. Kanano? Miyoy tuna mamaynon khalakpadadi. Nangdi maphamsida kaidawba laiba. Kaypha makhut namana asokpa mabuktuda pairaga makhut nama amana yangoy sanagi machinda melaga yangoy sanagi kaduda changai. Aduga thongdu lonchilaga yangoy sanadu onchilai. Yangoy sanana asokpadu layengba hospital da chatke haidadana maphamsida lakpagi maram. Kaypha kariso haidana yangoy sanada munna yengai. Adum na ngayhak layraga kayphadu gyan mangge tawrakpaduda yangoy sana changsilaklaga ngai. Aduga tapna bed amaki manakta sammaga puraklaga hiphalli. Hidak langthak lawba chatke tawbada kayphana khudang na pharakpaduda yangoy sana mamay laythoraklaga yenglaaga hairei. Lasinga bandage ka lawrage tawbani tumina hipaga layramu. Kaypha yangoy sanagi makhutto tapna thadoklai. Aduga mamaydu phaklang romda onthoki. Yangoy sanana thoke tawbaga kihanbasu nattaba khanghanba oiba wahai oina hairei. Karigumba atopa mi amada aishida lakpagi matangda wari saraba nanga phaba oiroi. Yangoy sana mamay laythoklaga kayphada haiphet yengamaga kadudagi thokri. Thengabanina kanasu uhaudri. Yangoy sana thuna puraklaga nongmay marudu lokthokli. Stitch tawbase aikhoi sida anesthesia di leite. Kamai tawne? Yani kaishu tawre. Adum tawgadabadu thaw. Yangoy sana wa yamna ngangnaba kanade khallamali. Table dagi magi rumaldu haiphet thupchilaga kayphada pirai. Kaypha lawdi lawi. Adubu yangoy sanana taw hairibadudi tawramde. Yangoy sanana stitch tawba loiraga hairei. Kamai tawrino? Madu khanglaga nangoda kari kanabano? Yangoy sanana kanaba kanadaba nangna maphamsida nasana lakchabani. Aina lakchabani. Ay amuk chajakhiba taridana. Warise marai tawdabi miyoiba anigi marakta sanabadawna sanabase yamna kairaba chatla. Ay nangonda punchigi oina yetloi. Nangna matam amada ifamda hanjin hanjin hairakpa thoklabasu inasi tadabi imit asi udabi amagumna laikhiba matamda nang khangakani. Ningjaba khanjaba mi amana mirairakpa matamda phangba chaina. Wahai singse hairamlaga yangoy sana thokri. Kaypha tumina thokrabi nupiduda yenglaga lehawi. Minat kharagi matungda yangoy sanana kaduda changakpadadi kayphadu layramdri. Yangoy sana mathanta nungaitana lehawi. Nganbagi macha masak khangdaba kharana pukre haiduda makhoi animak nganbagi yumda laklaga sanarembida kamai kamai tawrino haina hangbada sanarembina yamna haisingna pot yon balak basaraga changakpani. Aina potu lohoraroi haibaga asabra singbra su khangdaba khulai pathoraklaga bungo bunamdana pukhibane. Dada bungo do moina kaidobiramgani. Kaigino moina kari su khangjadriba angang adun tainariba kananano sumna tawribase. Nganbasu kayphasu mabukningdadi khangami. Kanana oiba yage haibasi adumna layringai anno number amadagi nganbada phone tawrai. Okhatlaga law thadoklaga table da thammi. Maikai amaromdagi Inspector nganba nang haujikti aikoine kari tawba ngambage haibadu khangamanine. Nungsibana chasi thawai yauna uba pambra yaudana narak muksongdagi phangba pambra apambadu hayu pige. Nakoi kanano aingonda kari shito bangam draga ason manu pi ngang da akanaring sari bakari gino.
Nangumba Inspector Soinao Mada Kibanati. Matam khara hinjakho haina thabibani. Kai fage hoi oibato. Aduga aigi phamda changjaro kanbike. Nganba makhol thokna noklaga. Nangumba amagi makhada nganbana legadoiba. Nangna isi karini haina khange. Napal du thadoglaga changjaro nathoi kanbike. Phari phari aduk usittabadi. Haujik kanana kana kanbi natraga kanbidi yengba tabani. Oi, nangna pamisi karino. Nangna phajin khibasingduga nachanupaga onaba. Aina onaroi hairagadi. Adu oiragana nachanupasi uba phangjada tabani. Nganbana wa makha taage tawbada phone du kakthakkhre. Sanarembi machada kari tawrakani khanbada waraduna hairi. Laibaksida dada khangna achumba chatlaga kayam simdokpa ngamgadi. Nangsu pukning wakhal sontaraklabra. Kaishu tawroi. Bungoki likta hapkiba device tudagi location track tawba tabani haujik. Asumna yengba loiraga nganbaga kaifagado mafamdu tamna lakle. Sanarembidi pakatna lehaubi. Itha thazadana yamna nakna yanggoi sanahoigi hospital manakta oirami. Gengdugi miyoi ataidi police na loina phagatkre. Aduga leader adudi nanthoklaga chenkige tawbaduda nganbaga kaifagana tanarakpani. Mafamdu uraksu oibaga mamsu mambaga sanction khiba khanghaudabagi koyeng yenglingai nongmaina kapakpada kaifagi mabukta panbani. Miyoiduna hana kapakpadagi nganbaga kaifagana handuna kapada makhongda palaga mafam adudagi nanthoklaga chatki. Kaifasu aroiba thongna pumna makhomjilaga hospital gi maningda changakpani. Nonganbadadi nganbagi macha kidnap tawbagi pauna TV, radio, newspaper na chingbagi headline choirami. Phagatlaba miyoi singdu ubada nong drain di sauna. Makhutna pairiba remote na TV du tamna laktana langshilli. Mithibong singsi. Mathibong khaktamak chabai. Thabak amada shinakibada pangthokpa ngamdam nakhoidi aina oina loisinbiba tabani. Malayana. Aduba haujik ibungogi asokpase karamaina tawdoino. Shigega sirasaro asuk pangbasibu. Kari wahai wata khondano yambungda waga mata hairaroi ai phari phari. Asi hairam laga thokri. Palngakpa maraibak phaba amana mayam maraktuda mama sakhangdana bahaidana mamai pumba marks uphauba sini. Malayana changakpada mathanta makhonggi asokpadu bandage yasinnabu hotnaduna leirambadu ubada Malaya changsilaklaga mateng pangai. Palngakpa macheda. Asumna mipangda oina mai leirga chelakpase aina pamba nateji. Wakhal yamna khanjilorano. Asumna themjinbi. Nongsaba unaba numitki nonganbaduni. Lanlay maga tombigado singju leiruraga memi hoida lagli. Memi na khesri hauri sase hairakpagini. Memi na. Kaino ngarang diwari ka isan chanahaudrabro. Tombi na noklaga. Chela lady loina kanthoga panthong yaurabanina doctor ni henjilamaga chatkri. Moi manembok na phi phane kayam na pirakpani. Lanlay mana memi da utli memi na. Machu se phajain he. Nangonda yamna pakcharani sidi. Hayeng luhong nongan bada setnaba thamjilu. Lanlay masu nokmi tawraga. Inama nang phanek tai ba haidai amta tai biyo haige na pura abani. Ta hairaga loire kaidawrage. Kaya launarige phanek tai base. Hai karigi paisa no. Sel ga yamna leira malida. Khara pubana phadoi jala aibo. Memi na lakna tuna hairakpani. Asumna mayamdo harau ngaiyak pullaga lanlay masu mayumda halakle. Laibak chawga pakchawga do wa kana ngangnaraga leirambaduda lanlay ma mangolda kakalaklaga hairi. Ahan na son basulay. Wa ngangnabada kitang tapna ngangnaradi phadawbani. Hey angang ni arkan changkra salo imongda. Lanlay ma ani magta haipet mamit na sound ni yenglamlaga changki. Pakchawna. Aini ichamcham na haibawada. Yamla na laurabani na phari. Aigi teng yaudраsu yare haiba natro. Ta lebak chawkise phari. Imphal macha sel paibaga sangga tawrabani na aingonda gi lokhiba sel da. Singdoklakpa ngamani haiba natro. Hadak thasigi manungda aingonda gi lokhiba sel singdo loina pithorakadabani. Natraba aibu phate haigano. Asi hairamaga pakchaw chatkre.
Laibak Chow, Makokta Makut Haptuna Lehowi. Lanlay Masuloy na tahawribani. Mapa Changak Trinay, Magi Kada Changaga, Pamung da Matasa na Pamagalay. Adum na layringi, Pon Giring Lakpaduda, Masadu Ikangkangi. Kanana Taurak Panohay ni Yeng Bada, Nong Saba Oiraga Layrami, Kapning Tawbagi Konjeladu Suniklabani. Adubo Pazilaga. Hello, Doctor. Kaidorino. Sumlerambani. Kaidore. Konjeldo Karija Silure. Hidak Chow, Lok Tokito Wumali. Tabray na Harise. Dai. Kapiro Nangisa. Kanana Kari Harino. Naipagum na Chayriba. Doctor, ay ngihag layraga tawrake. Thambiyari. Kaygino kapido Haramo. Doctor, isa nungaite. Abok sumastangamde. Ay imungi tabaksa. Amtaloy silukige. Aduga muk tawrake. Asing bagi tawrakadra. Ahoy, tawrake. Pare, thamo. Yam henjina kanjin gano. Pomna mamayok na batabani. Aisa, mitop amatong na thamladi khangde. Adubulan lay. Ay tage. Nangi nungay bagi awabagi pau pomna mag. Ay tage. Ay soida na tagani. Nangi pau dampamsu. Ay oike. Nangi punchibu urumpi bangambo upalsu. Ay oike lalay. Lanlay mana. Ay gatay ubasa. Doctor, laibak thibani. Karige. Adum na haigano. Nang thengnadringay hingamba punchiduna punchi ama. Aduga hojik thengnaraba matungi punchisina ama. Khetnaramba tarasu khetnabada ay isana harawna yana lawgani. Lanlay makhumdabi tumina lay. Nongsabana. Phare. Thabak loisini haido loisinjaruru. Horena muk sanarasi. Asumna phondu thamnabaga. Nongsaba memida amuk tawri. Memida magi nupana. Aikoi laysibu phonga amata paidra zalo. Chumna kainom haining bagi tawrakpo iramgani. Paikatlo tamo. Phondo okhatpaga nongsabana. Itaima kainom tahangi. Kari hangi harino. Lanlay hoi imungdo kari tobu yaugi. Khangde ni idea. Kai thelde inchang leba chathouri. Phon pairaktabro. Paire. Mado waga ingangang Mathwai nungai taba sumali. Aina halakpada makhoidagi pakjaw li thokibani. Pakjaw haishina. Memina nongsabada haibadagi khanglammi. Nongsabana. Adudi paisadugi matangda khara hainarambasu ye. Yari taima. Ai thamagi. Aina ngaihaksu yele tawrisi. Adugidi kaisu kaidada. Nongsaba phon thamkibaga memigi nupana hairi. Loine ga haidokinangshu. Nupi se muk pambirakdadana. Haima, kari sukai kaino. Mana dumaina tawraga ma karamba mino haiba khangani. Ado, maram sigi mana lanlaydagi lapthoki khalakadabadi mande. Hojik matamdabu. Mapuroy bagi waduda memina munna yengai.